Arambai Tengol Glusing Purel Korounganba Khuman na mahaki Facebook account da post ama update tawrakli. Handak lau hek loibaga karimata sinadana hangduna legedori wafam sing asida aikoi etina inkol koiba yabagi ayaba adu laupu sing amadi laikai club ahalaman ima evel singna ayaba si pinabiu haina Arambai Tengol gi Glusing Purel asina mayamda appeal tawrakli. Maka tarakpa update ta Korounganba ima kaithel ahum yumsarol soibadagi kaithel simi punba ngamdabata natana laiba irang thokpani. Hojik lairiba Korounganba kaithel ahum haibadi Laimarel Sidevi kaithel Phawoi kaithel amadi Lakshmi kaithel ahum asi sabada yumsarol soibadagi hojik kaithel asida mi punba ngamdabaga loinana toina laibak irang thokpani. Thabum ahum sigi manungda param chumna semdok semjin tawduna kuru ahumgi thawai mirel sing thawni duna kausil haudrabadi hanagi matawgum kaithel da mi punba yadaba toina kaithel kaiba haibadu toina tholakani loinana laibak irang toina thokhigani hairi.